ngasi phongkhiba tongan pauche sing amadi social media da update tawba paw sing puduna lakjari ahanbada maru oiba paw kuki singi marakta paw leak oinarakpadagi jiri bamgi thogdokta haibadi mioi taruk tamthina hatkibada chauna chenaba kuki ama yena fare naga singi khongjang handongnaba lengang na taksilabsu dabi phangdriba pawa makata na chathaki gani haina phongdorali RK production gi official Facebook account amadi arambai tengol gi update sing puduna lakchapaga loinana pawse gi paw singda Manipuri yauna yumthangnaba state singdagi ain kaina Mizoram da mitop changsilakpa thingnaba ahenba thorang lokhatkre Myanmar junta gi state of emergency muthatkre December da mikhal pangthoknaba thorang tokre lenga kama semgira nongna mikhal pangthokera natraga miyam gi yaifanaba ama tawbiro lebak miyam ware haina Naga People's Front na center gi lusingba singda taksinkre US na chada kunmanga gi tarif thamlakpana India da ajoba chething pigedori jahi chamagi manungda amutung thokpa makhalgi sujagrahan August 2 da ugadori BDF singi khongjang ngasidagi changchinnaba sem chaba loikre BJP MLA sing wakhal munna khanba matam yauri haina MLA local na phongdokre China na Ladakh da lambi semjilakpadagi India matha sare oja singi pen down strike matam khara handokre center lengangna thataruk PR extend tokibasi democracy gi value amadi wan thok lehendabni haina Megha Chandrana phongdokre Hojik paw sandongna pijeri jiri gi thogdokta thanipal gi Angng Yaona Mioi taruk pharaba matung ot nairaga tamthina hatkibagi thogdokta chauna chenaba kuki ama makoi masel gi marakta paw leak oinarakpadagi NIA na fare NIA na faraba kuki adugi mamingdi moya koba kuki ni hairi makoi masel gi marakta leak oinarakiba paw adudi asumna update piri haidokpa yaudana kamaina khangino NIA haisi butawna haisingba nate haidokpa yaubagi aikoigi kuki adu faribani aikoi maselgi wari arotpa aikoigi arol atupti aikoigi miyoitana kangbani haidokpa mi yaure haina takpani cheksingadaba wafam amana NIA gi michangchangduna aikoigi aron atup paw piriba aikoi maselgi miyoising cheksillu haina warning tawkhre Naga singi matam kaktaba ban lengakna handoknaba taksilabsu Naga singnadi demand sing tabakta ondoktriba phawba khongpham halloi hairagli ningsingba yai mamang thagi July tang 18 da police ki awangba thaki official kangbu amana Naga lusingba sing unaduna Nagana chathariba matam kaktaba ban asi handoknaba khanakibaga loinana Naga singi aningba apamba sing governor yauna munna khanaduna yengsinba yaba yengsingani haina thajaba piraki matam kaktaba ban matam khara handoknaba su lemnakibani adubu pirakiba thajabasing thabak oina pangthoktriba phawba Naga area da kuki changba thingba kuki militant singi su kem thamba German Road Tiger Road semba yadaba haina changsingiba khongpham makhata na chathakigani haina phongdoragli RK Production gi official Facebook account da asumna update piri selda yasinnabagi mahuta culprit singbu dandi phangankhiba Manipur gi JAC khangba leiragadi suggest tobiro video amata semjage government semdaba MLA ne 58 chawthok chawna lei state assembly mathau tawri Delhi nabu yaraba MLA na lengakera lengak loira iyata yai tolopsu chang nairi haina asumna update piri RK Production official Facebook account da asumna makha taragli Lairik haiba bokel oiba oja ama MP oina tharabasu Delhi na nachungbidre thangai chengna sono chuba mioi ama tharamlaba parliament nikani malemgi angakpa oinagani maramdi sono churaga ngaurabani na magi thokpa house manungda seran turan toragani malemgi angakpa pawsu oigani loinana India gi electoral politics pura transform tawbagi tanja lakani Manipur na malemgi miyam maru oina India gi miyam da anuba political view ama piba ngamgani political thinker sing phajana nainagani karigidamak sahi ani hena mai chakliba Manipur dagi angawba sono chuba mioi ama tharaklibano hangnarakani haina asumna post tawba asida comment pirakliba singi manungda 99% post asigi deep meaning ningthina khangde oja bimolda chaibasu nate BJP da support tawbasu nate haina asumna sengdoragli haibadi update pirakli Makha tarakbada arambai tengol gi update amada luchingpurel koronga makhumanna asumna update piri arambai tengol na karigumba thabak ama tawrakbada yeknaba singna laina khangba ngami kari maramgi pono haiba maramdi makhoigi organized structure ama leibanina adubu yeknabana sangsilakpa
ꯄꯣꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯦ ꯂꯨꯞ ꯈꯔꯅ ꯈꯪꯕ ꯅꯠꯇꯅ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯋꯥꯈꯜ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯔꯒ ꯄꯪꯂꯩꯗ ꯂꯩꯕꯅꯤꯅ ꯍꯥꯏꯅ ꯑꯁꯨꯝꯅ ꯄꯣꯁ ꯇꯧꯔꯛꯂꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯥꯝꯕꯥꯏꯒꯤ ꯑꯞꯗꯦꯠ ꯑꯃꯗ ꯀꯣꯏ ꯉꯝꯕ ꯈꯨꯃꯟꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯄꯤꯔꯤ ꯑꯩꯒꯤ ꯏꯔꯩꯄꯥꯛ ꯏꯐꯨꯔꯨꯞ ꯅꯨꯡꯁꯤ ꯍꯥꯏꯕꯅ ꯀꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯏꯔꯩꯄꯥꯛ ꯏꯐꯨꯔꯨꯞꯁꯤ ꯅꯨꯡꯁꯤ ꯀꯟꯁꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤꯗꯃꯛ ꯌꯥꯝꯅ ꯆꯨꯝꯅ ꯑꯈꯥꯡ ꯀꯟꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣই ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯃꯗꯨꯗꯤ ꯅꯠꯇꯅ ꯁꯨꯝ ꯉꯥꯏꯍꯥꯛꯀꯤ ꯑꯌꯨꯛꯀꯤ ꯆꯨꯔꯝꯕ ꯅꯣꯡꯍꯧꯒꯨꯝ ꯊꯕꯛ ꯇꯧꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯆꯍꯤ 40-50 ꯍꯦꯟꯅ ꯊꯕꯛ ꯀꯌꯥ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯀꯥꯟꯅꯔꯣꯏ ꯅꯣꯏꯅ ꯇꯧꯖꯔꯤꯗꯣ ꯍꯥꯏꯔꯒ ꯃꯨꯛꯂꯒ ꯋꯥꯖꯥꯎ ꯉꯥꯡꯕ ꯍꯩꯄꯥ ꯁꯥꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯊꯤꯅ ꯍꯦꯟꯅ ꯁꯣꯛꯂꯕ ꯏꯐꯨꯔꯨꯞ ꯏꯔꯩꯄꯥꯛ ꯑꯁꯤ ꯀꯟꯕ ꯉꯝꯗ꯭ꯔꯤꯗꯨꯒꯤ ꯑꯆꯧꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄꯨꯟꯗꯕꯒꯤꯅꯤ ꯃꯤꯑꯣꯏ 1000ꯅ ꯊꯥꯡꯒꯗꯕ ꯄꯣꯠꯁꯛꯇꯨ ꯃꯤꯑꯣꯏ 100ꯅ ꯊꯥꯡꯒꯦ ꯈꯜꯂꯗꯤ ꯀꯔꯥꯏꯗꯒꯤ ꯉꯝꯒꯅꯤ ꯃꯗꯨꯗꯅꯤ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯜꯂꯒ ꯇꯣꯛꯂꯤꯗꯨ ꯑꯗꯨꯅ ꯃꯤꯑꯣꯏ 1000ꯅ ꯊꯥꯡꯒꯗꯕꯗꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏ 2,000ꯅ ꯄꯨꯜꯂꯒ ꯄꯣꯠꯁꯛ ꯑꯗꯨ ꯊꯥꯡꯂꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯏꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯌꯥꯎꯔꯤ ꯂꯩꯔꯤ ꯋꯥꯖꯥꯎꯗꯤ ꯌꯥꯝꯅ ꯉꯥꯡꯕ ꯉꯝꯅꯤ ꯉꯝꯃꯣꯏꯗꯤ ꯈꯪꯗꯕ ꯃꯤꯑꯣꯏ ꯃꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯤꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯖꯗꯕ ꯃꯇꯝ ꯑꯃꯗꯗꯤ ꯑꯀꯟꯕ ꯃꯩꯇꯩꯒꯤ ꯀꯤꯡꯗꯝ ꯑꯃ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯉꯁꯤꯗꯤ ꯅꯣꯡꯃꯒꯤ ꯃꯨꯠꯂꯦ ꯃꯔꯝꯗꯤ ꯃꯁꯤꯡ ꯁꯨꯝ ꯍꯟꯊꯔꯛꯂꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯈꯥꯡ ꯀꯟꯕ ꯈꯨꯟꯅꯥꯏ ꯑꯣꯏꯗꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯁꯤꯡ ꯌꯥꯝꯖꯗ꯭ꯔꯕ ꯃꯩꯇꯩ ꯑꯣꯏꯔꯛꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯗꯤ ꯃꯁꯤꯒꯤ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯌꯥꯝꯅ ꯍꯦꯟꯅ ꯄꯨꯟꯒꯗꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄꯨꯟꯕ ꯉꯝꯗꯦ ꯄꯨꯟꯗꯦ ꯃꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯔꯝ ꯈꯤꯇꯪ ꯊꯤꯒꯠꯄꯗ ꯐꯪꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯈꯥꯡꯕ ꯌꯥꯝꯅ ꯀꯟꯗꯦ ꯑꯗꯨꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯁꯤ ꯏꯊꯛ ꯏꯔꯥꯡ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯀꯤ ꯑꯃꯧꯗ ꯌꯥꯝꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯂꯨꯞꯄꯒ ꯂꯩꯔꯤ ꯃꯤꯌꯥꯝꯒꯤ ꯊꯣꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯌꯨꯝꯄꯣꯠ ꯌꯥꯝꯅ ꯇꯥꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯟꯅ ꯃꯥꯡ ꯊꯥꯏ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯃꯤꯌꯥꯝꯒꯤꯅꯤ ꯑꯩꯈꯣꯏꯒꯤꯅꯤ ꯈꯟꯅ ꯂꯨꯅ ꯇꯧꯗꯦ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯗ ꯍꯦꯛꯇ ꯍꯨꯞꯆꯤꯜꯂꯤ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯀꯃꯥꯏꯅ ꯍꯨꯔꯥꯟꯁꯤꯒꯦ ꯈꯟꯗꯨꯅ ꯂꯩꯔꯦ ꯃꯥꯅ ꯀꯠꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯤꯡꯗ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕꯒꯤ ꯃꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯂꯧꯔꯒ ꯃꯌꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯖꯕ ꯂꯧꯍꯧꯅꯕꯇ ꯁꯨꯝ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ CSO ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯁꯤꯡ ꯃꯇꯝ ꯂꯦꯟꯕ ꯌꯥꯝꯅ ꯍꯩ ꯃꯇꯝ ꯈꯔꯒꯤ ꯌꯥꯅꯕ ꯈꯔ ꯇꯧꯁꯤꯟꯅꯔꯒ ꯁꯨꯝ ꯂꯥꯞꯅꯕ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯉꯛꯁꯝ ꯌꯧꯔꯦ ꯄꯣꯊꯥꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯏꯔꯩꯄꯥꯛ ꯏꯐꯨꯔꯨꯞ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯄꯤꯔꯛꯂꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯁꯨ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡꯁꯨ ꯑꯣꯖꯥꯁꯤꯡ ꯑꯈꯥꯡ ꯑꯍꯩ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯖꯕꯅꯤ ꯂꯥꯟꯅ ꯂꯧꯕꯤꯔꯣꯏ ꯍꯥꯏꯅ ꯑꯁꯨꯝꯅ ꯑꯞꯗꯦꯠ ꯄꯤꯔꯛꯂꯤ ꯍꯧꯖꯤꯛ ꯄꯥꯎꯆꯦꯒꯤ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯑꯁꯥꯝ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯑꯗꯨꯗ eviction drive ꯆꯠꯊꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯊꯪꯅꯔꯤꯕ ꯑꯁꯥꯝ ꯌꯥꯎꯅ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯃꯤꯖꯣꯔꯥꯝꯗ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄ ꯊꯤꯡꯅꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒꯤ ꯕꯣꯔꯗꯔꯁꯤꯡꯗ ꯃꯤꯖꯣꯔꯥꯝ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯍꯦꯟꯅ ꯀꯟꯈꯠꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯖꯣꯔꯥꯝꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯀꯦ ꯁꯕꯗꯥꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯗ ꯑꯁꯥꯝ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯗꯤꯄꯣꯔꯠ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯌꯦꯡꯂꯒ ꯃꯤꯖꯣꯔꯥꯝꯗ ꯍꯥꯏ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯇꯨꯅ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒ ꯂꯣꯟꯅꯕ ꯕꯣꯔꯗꯔꯒꯤ ꯑꯦꯔꯤꯌꯥꯁꯤꯡ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯁꯤꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯁꯨꯡ ꯑꯥꯎꯠꯄꯣꯁꯠꯁꯤꯡ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯕꯣꯔꯗꯔ ꯑꯦꯟꯇ꯭ꯔꯤ ꯄꯣꯏꯟꯠꯁꯤꯡꯗ ꯑꯍꯦꯟꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯈ꯭ꯔꯦ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯃꯤꯖꯣꯔꯥꯝꯗ ꯆꯪꯂꯛꯄ ꯊꯤꯡꯅꯕ ꯑꯍꯦꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯑꯃꯁꯨ ꯂꯧꯈꯠꯂꯦ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯀꯌꯥꯗ ꯑꯍꯦꯟꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯤꯖꯣꯔꯥꯝꯗ ꯃꯤꯇꯣꯞꯁꯤꯡ ꯆꯪꯂꯛꯄ ꯊꯤꯡꯅꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ILP ꯔꯦꯖꯤꯝ ꯑꯁꯤ ꯍꯦꯟꯅ ꯑꯀꯟꯕ ꯑꯃꯁꯨꯡ ꯏꯐꯦꯛꯇꯤꯕ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯧꯅꯕ ꯊꯕꯛ ꯍꯣꯠꯅꯈ꯭ꯔꯦ ꯌꯪ ꯃꯤꯖꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯃꯤꯇꯣꯞꯁꯤꯡ ꯆꯪꯂꯛꯄ ꯊꯤꯡꯅꯕ ꯑꯍꯦꯟꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯅꯕ ꯃꯤꯖꯣꯔꯥꯝ ꯒꯚꯔꯟꯃꯦꯟꯠꯇ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯇꯧꯈ꯭ꯔꯦ ꯃꯤꯖꯣꯔꯥꯝ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ILP ꯏꯁꯨ ꯇꯧꯕꯗ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯄꯥꯡꯊꯣꯛꯅ ꯇꯧꯍꯟꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯕ꯭ꯔꯥꯟꯆꯁꯤꯡ ꯑꯃꯁꯨꯡ ꯁꯕ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯤꯡꯗ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯊꯤꯡꯅꯕ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯅꯕꯁꯨ ꯈꯪꯍꯟꯈ꯭ꯔꯦ
Myanmar da hoki bachahi lisingani kunmathoi ki February thada Aung San Suu Kyi na luchingduna palamkiba democratic civil government adu military junta na ku tawduna lebak asida state of emergency lauthokduna lanmigi oiba lengak sasan chatharaga lakibadu muthatle haina lebak adugi army chief na lauthokre loinana sahi asigi December thada election pangthoknabagi thabak hena kumang choksinna paikhatpa hore hairagli pawasina makhata na phongdokda military junta gi maikeidegi state of emergency loisinduna Mikal pangthoknaba tharang tawribasi military na lebak adu mapung phana paisinaba tharang tawbani haina opposition singi maikeidegi election asi boycott tawgani haina democratic civil government adu military junta ku tawraba matungda lebak adugi legislature executive amasung judiciary gi shakti pumba junta gi chief Mingong halayingda sinakibani military junta gi maikeidegi di lebak aduda ing lisingani kunda pangthokiba mikal adu suki national league na shakti painaba namthak tawraga mai paknabani haina maral siraduna pro democracy leader Aung San Suu Kyi bu atopa top leaders sing yauna jailda thamjinkhibani adum oinamak military junta gi maikeidegi lebak aduda multi party democracy election pangthoknabagi damakta state of emergency thamlakiba adu abolish tawre haina junta gi spokesperson Jomin Tunna lauthokhibaga loinana election asi tha taruki matungda pangthoklagani haikibani amaromda nauna lakiba development asiga mari leinana lebak asigi lanmigi super power oiriba Mingong halayina mangonda sinakiba emergency rule adu cancel tawre haibagi order ama sign tawkhre adumakbu Mingong halayingna lebak adugi acting president ama oina office paibagi thabakti makhatana chathakigani hairagli lanmigi chief asina state newspaper the global news light of Manipur da pikiba speech amada hanbagi chapter loikre anisuba chapter paikhatpa hore election gi process sing amadi defense ka mari leinaba sing yengsinnabagi damakta mahakna lead tawba national security and peace commission ama semle sahi asigi December da Myanmar da mikhan pangthoklagani mikhal asida voter singna mapung Fana bot thadaba yanabagi damakta mathok tabasing paikhatlagani haiki adumakpu hauzik phawbagi oina junta gi maikeidegi December gi karamba matamda bot pangthokani haibagi chapchaba tarikti hauzik phawbagi oina lauthokpa laitri adumakpu mikhal asigi damak handak pangthokiba electronic voting machine gi training session aduda political party kayana register tawki analysis singna predict tawkibagi matung inna election asiga mari lainana Lanmigi chief asi president natraga armed forces ki chief oina role lobaga loinana consultative power yanabagi damakta di facto ruler oina mahaki matam adu sangdokibani hairi Hawjek state asigi lairiba phibam asi chief minister ama sindoktuna lengak ama semgera natraga nauna mikhal pangthokera natraga miyamgi yaifanaba ama tawbiro lebak miyam asi kham thengna awaba nangle haina Naga People's Front NPF ki MLA singna center gi luchingba singa unaduna taksinkhre hiram asigi matangda press na phangwa pawgi matung inna hawkhiba nongmanini gi mamangda NPF ki MLA ahum awangbom nimai khasim basum amadi laisio kaisingna BJP gi Norris in charge Samit Patra amadi National General Secretary Organization BL Santoska unaduna taksin khibani hari makoina center gi leader singda Manipur gi hojik oiriba phibam asida praja miyam wabana kham thengle tawgodaba arepa ama tawbiro haibo wafam phongdolam khibani hari masigi sumathakta NPF gi oinadi amabu oiro adumak semgat ke haiki hari atopa pawgi likun amagi matung inadi center gi leader sing unaba chaluba sing ayambada singdasu tamdasu civil society organization singna loina chawraga leire madu tahonganu haibo wafam thamlaki hari nakal amaromda hauzik lamdam asida leiriba political crisis amadi irang asina hojik BJP manungi matik chaba leader ama khanba ngamdana leiriba asina maram oiraga chahi ani pharak kadroba Farak Kraba Lakadoriba election lisingani kuntareta Pangthokadoriba assembly election da achouba saiting pirakpasu yai haina political observer kharna su phongdokiba laikre
Indiadagi leiba pochai khudingmakta US President Donald Trump na chada kunmanga ki changda tarif logani haina lauthokiba maramna Indiada achoba chaitheng ama pigadori Russia ga lalol etigi thabak thoramsing makhata na tawi haibagi damak US President na akanaba khongthang asi lokalakpani hairi August amadagi chanaba haugadoriba thorang asigi matangda Indiana mapal lebak singda yonba polam khudingmakta chada kunmanga ki changda tarif loragani Indiana America gi polam singda Tarif ki senfam chauna loba maramna US na India ki kethelda tongan pa polam sing export tobada khudong chadaba mayok na hale haina moral sireduna akanaba thorang asi lokhalakibani Yamna tangna thokpa thawong ama oina chahi chamagi manungda amuktang thokpa makhalgi sujagraha August anida uba fangadori kunmathoi suba chahi chagi oina khwaidagi ningsing ningai oiba makhalgi sujagraha asi chahi chama leiraga amuk hana uba fangani hairi August anida uba fangadoriba surjagrahan asi malemgi tongan mafamda leiba lebakki mioi kyana uba fanglagani khwaidagi ningsing ningai oiba wafam ama haiba taragadi handaki asina matam sangna uba sujagrahan oigadori numitki mangal pumnamak Thana khumjin kibagai maramna minute taruka second kulumdoi malemgi mafam kaya marumda mangal amata phangba ngamloi hairi asigumba makhalgi sojagrahan asi kumja lisingam chamapan Manipur 38 gi matung tarakpada amuktang phawba thokpa laikhidri hauji phawbagi oina malemda thokriba khwaidagi matam sangba sojagrahan di 743 BC gi June tara mangada thokiba minute taret ka second kunipal sangba sojagrahan na oiki Kangai singi report ki matung inna asiguma makhalgi matam sangna sojagrahan tawbagi thong asi kumja lisingani chama tara marigi July tara tarukda amuk hanna uba phangani August anigi sojagrahan asi India gi matamda nungthil pung 3 minute 13 tabadagi hauraga nungthil pung 5 minute yankhayumdoi phawba uba phangani adubu India yauna malemgi lebak chamada grahan asigi saruk khara kaktamak uba phangadori chahicha asigi oina khwaidagi matam sangna tawba sojagrahan asi ningthina uba phangadori ba lebak singdi kha thangba Spain North America Saudi Arabia Yemen amadi Somalia na jingba lebak singni hairi BDF personnel singna kulai thadopagi khongjang ngasidagi chathaba hauragani haina laukthokre All Manipur BDF Employee Welfare Association Central Committee na District BDF Welfare Association tara tarukka loinana Thobal District ki khongjom chingthakta mifam ama pangthoklaba matungda ngasidagi khulai thadolaga khongjang changsinnaba warep lokhibani hairi tongan mafamdagi lakpa BDF personnel singna saruk yaduna pangthokiba mifam aduda All Manipur BDF Employee Welfare Association gi President Sanjit Sakol semna hai BDF personnel singna khudong thiningai oiba red zone amadi buffer zone yauna tongan mafam singda pung kunmari mathok tawriba BDF personnel singda thagi apikpa senfam khara honorarium oina piri Jam khidraba senfam asina imung manung puna bahona bada khudong chadaba kya mayoknari maramaduna athuba matamda lengangna Police Act 1958 gi section 15 chana hanba yauna BDF personnel singi Service Regularization tawgadabani amadi thagi honorarium hengadabani haina mahangna phongdokhibani Manipurda President Rule Changdokpagi Warep Lok Sabhada Lokraba Matungda Manipurda Laiba BJP gi MLA sing wakal khanba matam yaure haina Wangoi Assembly Constituency gi MLA Khuraijum Lokena Pawse asida phongdorakli National People's Party NPP gi MLA asina makhata na hai hojikti aikoigi ikai khumnaba amata leitre state asida pangthokpa chama 13 suba Duran ka fawbada elected member oina invite tobidre aikoi pumnamaki ikai khumnaba manghale asigumba tanpham asida aikoina MLA gi talab khara fangli amadi local area development khara fangli haiduna penthokpagi matam oide Manipurda anoba lengak ama semba haibasidi NPP gi MLA taruk khak leiba NPF gi MLA taruk khak amadi Congress gi MLA manga khakna kari toba ngamgani lengak ama semge haiba taragadi lengak sembagi masing chapchana leiba BJP na maru oiba thawang logodabani asigumba thawtang asi karamna logodage haibadu makoina lepchaba matam yaure haina phongdokhi China na Ladakhi Chagam Valley da lambi semjilakpadagi India da chauna nungnangba pokhalle China na lambi semjilakliba mafam asigi matam kayagi mamangdagi India gi saruk amani haina New Delhi na claim tawduna lakhibani awang thangba Ladakhi Siachen Glacier manakta leiba
lambi semjilakliba mafam asi kumja lising amaga chamapan humpu China control tawduna lakibani adubu hariba mafam adu India gi saruk amani haina lawba maramna yumlonaba lebak anina hiram asigi matangda matam sangna yenaduna lakibani kumja lising chamapan humpu da khuyek pinakiba agreement ki matangda Pakistan mafam adu China da khuchin nakhibani hairi Aroiba pauda lamdam asigi miyamna popular government ama semnaba akanba dabi tawringei chairak asida central government na atopa tha taruk amaga PR extend tawnaba warep lawkiba asi democracy gi wahanthok amasung masigi value lehendabani thawng asi akanba mongda condemn tawi haina Congress MLA Megachandrana phongdokre mahana makata na haibada center lengangna chathariba thawng asi icham chamba process ama nate Democracy gi principle bu hakteng nana khongauna bani thawng asi constitution na piriba spirit of federalism gi thawng adu wahanthok adu lehenda bani praja miyam gi apamba adu karimata kangsinnadaba BJP gi matik chaba leader leitaba double engine fail oibadagi pumnamak sing asi thokhibani haina phongdorakli